Hai mẹ ai sẽ thật là zoom lên làm bane đó wakan sẽ phung băng nạc bako đấy mà sẽ mẹ làm cho sẽ làm tàu sẽ cái hoi ngân thắc sẽ ai cái imani bị cái mà pa lấy taba đấy cái mama lấy taba đấy cái ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏꯀꯣ ꯑꯗꯣ ꯑꯩꯁꯦ ꯈꯣꯏ ꯄꯥꯕꯨꯡꯁꯦ ꯃꯁꯥ ꯉꯝꯗꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕ ꯋꯥꯅꯦꯕ ꯃꯌꯥꯝꯗꯀꯣ ꯁꯨꯝ ꯑꯩ ꯗꯨꯀꯥꯟ ꯐꯝꯃ ꯈꯣꯠꯂꯒ ꯀꯁꯇꯃꯔ ꯂꯥꯛꯑ ꯈꯣꯠꯂꯒ ꯑꯩ ꯌꯨꯝꯁꯦ ꯑꯩ ꯌꯨꯝ ꯁꯦꯝꯒꯠꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯁꯨꯝ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯅꯕ ꯁꯨꯝ ꯁꯦꯝꯒꯠꯆꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯍꯟꯗꯛ ꯑꯩꯒꯤ ꯊꯧꯗꯣꯛꯇꯨꯗ ꯃꯥꯁꯦ ꯌꯥꯝ ꯋꯥꯈꯜ ꯁꯣꯛꯊꯈꯔꯦꯕꯀꯣ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯥꯁꯦ ꯀꯤꯌꯦꯕ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯑꯣꯏꯔꯛꯄꯒꯤꯗ ꯑꯗꯨꯝ ꯒꯦꯠꯀꯁꯦ ꯉꯟꯅ ꯂꯣꯟꯁꯤꯜꯂꯦꯕꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯑꯗꯨꯗꯒꯤ ꯍꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯤ ꯃꯌꯥꯝ ꯀꯁꯇꯃꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯑꯗꯨꯝ ꯀꯤꯕ ꯐꯥꯎꯋꯦꯕꯀꯣ ꯑꯩꯅ ꯄꯥꯕꯨꯡ ꯀꯩꯝ ꯇꯧꯔꯛꯑꯣꯏꯅ ꯍꯥꯏꯅ ꯑꯗꯩ ꯍꯧꯖꯤꯛ ꯃꯥꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯤꯞꯄꯒ ꯂꯩꯀꯣ ꯉꯁꯤ ꯆꯥꯛꯁꯨ ꯆꯥꯗꯦꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯗꯣꯛꯇꯔ ꯆꯠꯁꯨ ꯌꯥꯗꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇ꯭ꯔꯣꯃꯥ ꯄꯤꯕꯁꯦ ꯇꯦꯟꯁꯟ ꯁ꯭ꯇ꯭ꯔꯦꯁ ꯑꯩ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦꯕ ꯁꯤꯁꯦ ꯐꯦꯃꯤꯂꯤ ꯃꯅꯤꯄꯨꯔꯗ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯂꯩꯔꯝꯅꯦꯕ ꯍꯥꯏꯕꯗꯤ ꯕꯤꯛꯇꯤꯝ ꯅꯨꯡꯗꯥꯡꯗ ꯃꯄꯥ ꯁꯣꯔ ꯆꯤꯡꯉ ꯄꯨꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯀꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯑꯁꯤꯒꯨꯝꯕꯒꯤ ꯇ꯭ꯔꯣꯃꯥ ꯇꯦꯟꯁꯟꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯀꯔꯦꯟ ꯑꯗꯨꯝ ꯏꯁꯨꯁꯦ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯕꯗꯤ ꯊꯧꯗꯣꯛꯇꯤ ꯊꯣꯛꯈꯤꯕ ꯌꯥꯏ ꯈꯟꯅꯈꯤꯕ ꯌꯥꯏ ꯆꯩꯅꯈꯤꯕ ꯌꯥꯏꯀꯣ ꯊꯧꯗꯣꯛꯇꯤ ꯑꯗꯨꯝ ꯊꯣꯛꯈꯤꯒꯅꯦꯕ ꯊꯣꯛꯑ ꯇꯥꯔꯁꯨ ꯃꯗꯨꯗ ꯂꯩꯍꯧꯔꯤꯕ ꯄꯤꯒꯗꯕ ꯋꯥꯈꯜ ꯂꯩꯅꯥꯁꯦ ꯁꯤ ꯌꯥꯝ ꯗꯦꯟꯖꯔꯁꯅꯦꯕ ꯁꯤ ꯌꯥꯝ ꯊꯤ ꯗꯦꯟꯖꯔꯁ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯕꯨꯗꯤ ꯑꯩ ꯑꯣꯏꯔꯦ ꯑꯩꯗꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯑꯩ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯟꯁꯨ ꯁꯣꯟꯖꯜꯂꯦꯕ ꯑꯗ ꯑꯩꯒꯤꯗꯤ ꯏꯄꯥꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯍꯣꯏ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯄ ꯃꯃꯥ ꯃꯄꯥꯒꯟꯗ ꯀꯥꯏꯅꯈꯤꯕ ꯃꯌꯥꯝ ꯂꯩꯀꯣ ꯃꯁꯥꯅ ꯅꯥꯗꯅ ꯈꯣꯠꯇꯅ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯅꯦ ꯅꯥꯗꯅ ꯂꯩꯈꯤꯗꯕꯅꯤ ꯀꯩꯝꯇ ꯈꯟꯗꯕꯗꯣ ꯀꯩꯝ ꯈꯜꯂꯣꯏꯗꯕ ꯑꯗꯨꯕꯨꯁꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯐꯣꯟ ꯐꯪꯗꯕꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨꯝ ꯇ꯭ꯔꯣꯃꯥꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯔꯦꯕ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯩꯁꯦ ꯈꯜꯂꯔꯣꯏꯒꯦ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯉꯁꯤ ꯆꯥꯛ ꯆꯥꯗꯦꯕꯀꯣ ꯑꯗꯩꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯒꯤ ꯃꯆꯥ ꯍꯥꯏꯁꯦ ꯄꯣꯠꯅꯦ ꯑꯩ ꯆꯠꯇ꯭ꯔꯦꯕꯀꯣ ꯆꯠꯀꯦꯅ ꯑꯩꯁꯦ ꯗ꯭ꯔꯦꯁ ꯂꯣꯏꯁꯜꯂꯝꯕꯅꯦ ꯑꯩ ꯆꯠ ꯉꯝꯗ꯭ꯔꯦ ꯑꯗ ꯑꯩ ꯉꯔꯥꯡꯁꯨ ꯗꯨꯀꯥꯟ ꯊꯣꯛꯇꯦꯕꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯥꯔꯛꯄꯁꯦ ꯅꯨꯃꯤꯠ 4-5 ꯁꯨꯔꯦꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯥꯔꯛꯄꯗꯒꯤ ꯑꯩꯁꯦ ꯗꯨꯀꯥꯟꯁꯦ ꯊꯣꯛꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯃꯣꯠꯇ꯭ꯔꯥ ꯌꯥꯝ ꯊꯤꯅ ꯃꯣꯠꯂꯦ ꯌꯥꯝ ꯊꯤꯅ ꯑꯦꯅꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯃꯣꯠꯄ ꯉꯥꯛꯇꯅꯦꯕꯀꯣ ꯌꯥꯝ ꯊꯤꯅ ꯃꯣꯠꯂꯦꯕ ꯑꯗꯨꯒ ꯕꯤꯛꯇꯤꯝ ꯑꯣꯏꯔꯕ ꯐꯦꯃꯤꯂꯤ ꯃꯌꯥꯝꯒꯤ ꯃꯆꯥꯁꯤꯡ ꯄꯦꯔꯦꯟꯁꯁꯤꯡꯗꯤ ꯑꯗꯨꯝ 24 ꯑꯋꯥꯔꯁꯦ ꯅꯨꯡꯇꯤꯒꯤ ꯗꯦꯂꯤꯒꯤ ꯇ꯭ꯔꯣꯃꯥ ꯑꯣꯏ ꯍꯥꯏꯕꯁꯦ ꯁꯤ ꯑꯃꯇꯪ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯅꯨꯡꯉꯥꯏꯕ ꯈꯔꯗ ꯑꯩꯈꯣꯏꯁꯨ ꯈꯜꯂꯦ ꯄꯨꯟꯁꯤꯁꯦ ꯀꯩ ꯇꯧꯗꯣꯏꯅꯣ ꯑꯩ ꯄꯩꯁꯥ ꯈꯔ ꯇꯥꯜꯂꯒ ꯃꯄꯥꯟ ꯂꯝꯗ ꯂꯩꯈꯤꯒꯦ ꯃꯄꯥꯟ ꯂꯝꯗ ꯑꯩ ꯑꯗꯨم ꯂꯩꯈꯤꯒꯦ ꯁꯦꯇꯜ ꯇꯧꯈꯤꯒꯦꯁꯨ ꯁꯝꯇꯥꯏꯝꯁ ꯈꯜꯂꯦꯀꯣ ꯑꯩꯅ ꯃꯄꯥꯟ ꯂꯝꯗ ꯑꯩ ꯅꯨꯡꯉꯥꯏ ꯂꯩꯒꯦ ꯌꯥꯏ ꯇꯧꯕꯗꯨꯕꯨ ꯑꯩꯒꯤ ꯍꯧꯔꯛꯄ ꯃꯅꯤꯄꯨꯔꯗꯤ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯈꯣꯡ ꯊꯥꯡꯗꯣꯛꯄꯁꯨ ꯉꯝꯗꯦꯀꯣ ꯑꯩ ꯑꯗꯨꯝ ꯍꯥꯏ ꯑꯩ ꯋꯥꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯑꯃ ꯐꯣꯔꯦꯟꯗ ꯆꯠꯄ ꯈꯣꯠꯄ ꯑꯩ ꯀꯩꯝ ꯑꯋꯥꯠꯄ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯋꯥꯠꯑꯦꯕꯔ ꯉꯝꯈꯩꯒꯤꯗꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯃꯈꯣꯟ ꯊꯣꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯆꯠꯇ꯭ꯔꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯌꯥꯗꯕꯅꯤ나 ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯔꯝꯒꯦꯕ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄꯁꯦ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕꯅꯦꯕ ꯁꯤ ꯑꯃꯇꯪ ꯈꯪꯕꯤꯌꯣꯕꯀꯣ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯀꯣ ꯈꯨꯟꯒꯥꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯀꯣ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯀꯣꯏꯆꯠ ꯆꯠꯄꯁꯦ ꯑꯁꯤ ꯊꯤꯡꯕꯅꯦꯕ ꯁꯥꯊꯤꯅ ꯊꯤꯡꯕꯅꯦꯕꯁꯦ ꯁꯤ ꯑꯃ ꯈꯪꯕꯤꯌꯨꯀꯣ ꯁꯤ ꯊꯤꯡꯒꯦꯕ ꯅꯨꯄꯤꯅ ꯅꯨꯡꯗꯥꯡꯗ ꯆꯠꯄ ꯑꯗꯒꯤ ꯅꯨꯡꯗꯥꯡꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯥꯏꯗꯤ ꯑꯃꯒꯤ ꯋꯥ ꯅꯠꯇꯕꯀꯣ ꯆꯤꯡꯗ ꯈꯪꯗꯦ ꯃꯥꯗ ꯈꯪꯗꯦ ꯑꯃꯗꯅꯤ ꯈꯪꯗꯦ ꯀꯣꯏꯆꯠ ꯆꯠꯄꯁꯦ ꯊꯤꯡꯒꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯒꯤꯅ ꯅꯨꯄꯤ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯀꯌꯥ ꯌꯥꯗꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯄꯥꯁꯤꯅ ꯌꯥꯕꯅꯦꯕ ꯑꯩꯒꯤꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯄꯥꯁꯤꯅ ꯆꯠꯄ ꯈꯣꯠꯄꯁꯦ ꯑꯌꯥꯕꯁꯦ ꯄꯤ ꯇꯧꯕ ꯈꯣꯠꯄ ꯑꯍꯤꯡ ꯇꯨꯝꯗꯦꯕ ꯑꯩꯅ ꯑꯍꯤꯡ ꯍꯜꯂꯛꯇꯕꯁꯦ ꯃꯥ ꯑꯍꯤꯡ ꯇꯨꯝꯃꯝꯃꯣꯏꯕ ꯑꯍꯤꯡ ꯇꯨꯝꯗꯅ ꯑꯗꯨꯝ ꯁꯪꯒꯗꯣꯏꯅꯦꯕ ꯄꯥꯎꯁꯦ
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯧꯅꯥꯗꯤ ꯍꯟꯗꯦ ꯇꯧꯕꯇꯕꯨ ꯃꯤꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯏꯗꯤ ꯌꯥꯝꯅ ꯈꯦꯡꯕꯅꯦꯕ ꯅꯨꯄꯤ ꯍꯦꯛ ꯊꯤꯔꯀꯥꯟꯗꯅꯦ ꯏ ꯈꯦꯡꯉꯣꯏꯕ ꯃꯔꯝꯗꯤ ꯀꯅꯥꯒꯤꯗꯃꯛꯇ ꯈꯜꯂꯛꯏꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯆꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯜꯂꯛꯄꯅꯦꯕ ꯏꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯁꯨ ꯀꯩꯗꯧꯕ ꯊꯧꯅꯥ ꯍꯟꯗꯦ ꯀꯩꯗꯧꯕ ꯍꯟꯗꯣꯏꯅꯣ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯄꯥꯁꯦ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯅꯤꯅ ꯃꯥꯅ ꯆꯠꯊꯣꯛꯄ ꯅꯨꯡꯉꯥꯏ ꯑꯌꯥꯕꯗꯣ ꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯇ꯭ꯔꯦꯕ ꯀꯩꯝꯇ ꯑꯩ ꯌꯨꯝꯗ ꯃꯄꯥꯟ ꯁꯨꯊꯣꯛ ꯊꯣꯛꯇꯦ ꯑꯩ ꯏꯃꯥꯟꯅꯕꯤꯒꯤ ꯐꯥꯁ ꯐꯨꯗ ꯐꯥꯎꯕ ꯑꯩ ꯆꯠꯇꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯐꯥꯁ ꯐꯨꯗꯇ ꯆꯠꯇꯦ ꯑꯩ ꯀꯣꯏꯕ ꯂꯥꯡꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯔꯤ ꯀꯥ ꯁꯤꯃꯥ ꯌꯦꯡꯕ ꯏꯁꯩ ꯌꯦꯡꯕ ꯈꯣꯠꯄ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩ ꯄ꯭ꯔꯥꯎ ꯁ꯭ꯇꯣꯞꯅꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯄꯥꯗꯣ ꯅꯥꯔꯒ ꯂꯩꯔꯒ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩ ꯋꯥꯔꯤ ꯂꯤꯔꯛꯀꯦꯕ ꯑꯩꯒꯤ ꯏꯃꯥꯁꯦ ꯆꯍꯤ 10 ꯀꯦꯟꯁꯔ ꯅꯥꯏꯌꯦꯕꯀꯣ ꯑꯗꯨꯗ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯨꯡꯐꯪ ꯐꯪꯉꯛꯇꯦꯕꯀꯣ ꯂꯥꯏꯐꯁꯦ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯏꯃꯥ ꯑꯃꯅ ꯀꯦꯟꯁꯔ ꯅꯥꯔꯒ ꯀꯔꯝꯕ ꯃꯆꯥꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯇꯣꯏꯅꯣ ꯀꯔꯝꯕ ꯃꯆꯥꯅ ꯍꯥꯏꯕꯗꯤ ꯐꯦꯁꯟ ꯑꯗꯒꯤ ꯔꯣꯃꯥꯟꯁ ꯂꯚꯇ ꯇꯥꯎ ꯂꯩꯗꯣꯏꯅꯣꯕ ꯁꯨꯡꯂꯩ ꯑꯣꯏꯔꯣꯏꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ 2005ꯁꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯦꯟꯁꯔ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ 2005 ꯑꯩꯁꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯑꯩꯁꯦ ꯑꯗꯨꯗꯒꯤ 5 ꯑꯗꯨꯝ ꯅꯥꯔꯛꯄꯅ ꯑꯗꯨꯝ ꯆꯍꯤ 5 ꯑꯗꯨꯝ ꯂꯩꯔꯒ ꯃꯔꯥ ꯇꯥꯔꯛꯄ ꯕꯣꯟꯗ ꯑꯃꯨꯛ ꯂꯤꯚꯔꯗ ꯑꯃꯨꯛ ꯃꯔꯥ ꯇꯥꯔꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯂꯥꯏꯅꯥꯁꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯊꯟꯇ ꯑꯗꯨꯝ ꯂꯥꯏꯌꯦꯡꯁꯦꯀꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯪꯉꯛꯄꯗ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯗꯤ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯄꯥꯒꯁꯦ ꯃꯨꯝꯕꯥꯏ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯐꯦꯃꯤꯂꯤꯒꯤ ꯚꯦꯂꯨꯁꯦ ꯈꯪꯉꯦ ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯚꯦꯂꯨꯁꯦ ꯈꯪꯉꯦ ꯑꯋꯥꯕꯅꯁꯦ ꯈꯪꯉꯦ ꯌꯥꯝꯅ ꯄꯨꯔꯥ ꯐꯦꯔꯦ ꯍꯥꯏꯔꯦꯀꯣ ꯑꯗꯨꯅ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯤꯡꯕ ꯑꯗꯨꯅꯅꯦ ꯍꯟꯗꯛ ꯑꯩ ꯑꯗꯨꯝ 2021-22 ꯍꯧꯈꯤꯕ 21-22 ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯦꯇ꯭ꯔꯤꯟ ꯕꯥꯠꯔꯨꯝꯒ ꯂꯩꯖꯔꯤꯁꯦ ꯂꯦꯇ꯭ꯔꯤꯟ ꯑꯃ ꯂꯩꯖꯩꯁꯦ ꯑꯣꯡꯂꯤ ꯖꯁ 2021 something 2021ꯗꯅꯦꯕ ꯂꯩꯒꯤꯁꯦ ꯑꯩ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯈꯤꯕꯅꯤꯀோ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯨꯝ ꯑꯃ ꯂꯩꯗꯅ ꯐꯃꯨꯡ ꯑꯃ ꯂꯩꯗꯅ ꯆꯥꯛꯈꯨꯝ ꯑꯃ ꯂꯩꯗꯅ ꯍꯥꯏꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯅ ꯍꯤꯡꯉꯛꯄꯗꯣ ꯑꯩꯈꯣꯏ ꯑꯣꯏꯈꯤꯗꯦꯕ ꯑꯩꯁꯦ ꯑꯩꯈꯣই ꯐꯦꯃꯤꯂꯤꯁꯦ ꯄꯨꯔꯥ ꯕ꯭ꯔꯣꯀꯟ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯥꯗꯨꯅ ꯃꯦꯟ ꯑꯣꯏꯔꯤꯕ ꯏꯃꯥꯗꯨꯅ ꯅꯥ ꯂꯩꯈꯤꯕꯅꯦ ꯑꯗꯨ ꯗꯦꯟ ꯑꯩꯁꯦ ꯈꯔ ꯁꯥꯐꯔꯦ ꯑꯩꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯗꯅ ꯈꯣꯠꯇꯅ ꯍꯧꯖꯤꯛꯁꯨ ꯑꯩ ꯌꯨꯝꯒꯤ ꯑꯞꯒ꯭ꯔꯦꯗ ꯃꯌꯥꯝ ꯇꯧꯔꯤꯀꯣ ꯗꯦꯟ ꯑꯩꯒꯤ ꯊꯧꯗꯣꯛꯇꯨꯗ ꯑꯃꯨꯛ ꯄꯥꯕꯨꯡꯁꯦ ꯑꯃꯨꯛ ꯌꯥꯝ ꯋꯥꯈꯜ ꯆꯣꯛꯊꯈꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯃꯌꯥꯝ ꯀꯪꯁꯜꯂꯦꯀꯣ ꯃꯃꯤꯠꯁꯨ ꯌꯥꯝ ꯆꯣꯟꯊꯔꯦꯀꯣ ꯑꯩꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯈꯪꯉꯝꯅꯤꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯀꯁꯇꯃꯔ ꯀꯩꯀꯩꯗꯁꯨꯀꯣ ꯍꯣꯏ ꯃꯌꯥꯝ ꯃꯤ ꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯕꯨ ꯂꯥꯛꯄꯤꯌꯦ ꯅꯨꯡꯁꯤꯗꯕꯁꯨ ꯂꯥꯛꯑꯦ ꯂꯣꯏ ꯂꯥꯛꯑꯦ ꯃꯤꯛꯁꯅꯤꯀꯣ ꯁꯥꯎꯅꯕꯁꯨ ꯌꯥꯎꯋꯦ ꯀꯁꯇꯃꯔ ꯈꯠꯅꯈꯤꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯩꯅ ꯃꯃꯜ ꯊꯨꯒꯥꯏꯈꯤꯕꯗꯤ ꯂꯩꯇꯦꯀꯣ ꯑꯩꯅ ꯃꯃꯜ ꯊꯨꯒꯥꯏꯈꯤꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯗꯨ ꯕ꯭ꯂꯥꯡꯀꯦꯠ ꯌꯣꯟꯕꯅ ꯁꯥꯎꯗꯦ ꯃꯌꯥꯝ ꯂꯩ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯃꯔꯝꯗꯤꯀꯣ ꯑꯩꯒꯤꯗꯤ ꯃꯍꯨꯠꯇ ꯄꯤꯊꯣꯛꯄꯁꯨ ꯌꯥꯎꯋꯦ ꯐ꯭ꯔꯤꯗ ꯌꯦꯟꯊꯣꯛꯄꯁꯨ ꯌꯥꯎꯋꯦ ꯐ꯭ꯔꯤꯗ ꯄꯤꯊꯣꯛꯄꯁꯨ ꯌꯥꯎꯋꯦ ꯃꯍꯨꯠꯇ ꯄꯤꯊꯣꯛꯄꯁꯨ ꯃꯌꯥꯝꯁꯨ ꯌꯥꯎꯈꯤꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯍꯧꯖꯤꯛ ꯃꯁꯥꯁꯦ ꯉꯝꯗꯕ ꯑꯗꯣ ꯆꯥꯁꯨ ꯆꯥꯗꯕ ꯑꯗꯣ ꯑꯩꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯂꯣꯛꯁꯨ ꯑꯗꯨꯝ ꯈꯨꯏꯌꯦꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯃꯥꯁꯦ ꯗꯣꯛꯇꯔꯁꯨ ꯀꯌꯥ ꯆꯠꯀ ꯌꯥꯗꯕ ꯑꯍꯟꯅꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯄꯥꯈꯠꯄꯁꯨ ꯇꯧꯋꯦꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯣꯁꯥꯏꯇꯤꯁꯤꯗꯀꯣ ꯑꯃꯒꯤ ꯋꯥ ꯅꯠꯇꯕꯤꯗꯀꯣ ꯌꯥꯝ ꯍꯥꯔꯠ ꯑꯣꯏꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯍꯥꯔꯠ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯑꯩ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯔꯒ ꯂꯥꯛꯑꯦꯕꯀꯣ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯃꯤꯒꯤ ꯃꯇꯦꯡ ꯇꯁꯦꯡꯅ ꯑꯩ ꯄꯥꯡꯅꯤꯡꯗꯦ ꯇꯁꯦꯡꯅ ꯑꯩ ꯄꯥꯡꯅꯤꯡꯗꯦꯕ ꯄꯥꯡꯅꯤꯡꯗꯕꯁꯨ ꯐꯥꯎꯔꯦ ꯍꯧꯖꯤꯛꯁꯦ ꯈꯪꯉꯕ ꯄꯨꯔꯥ ꯗꯥꯎꯟꯅꯦꯕ ꯑꯩ ꯆꯠꯂꯤꯁꯦ ꯑꯗꯨꯕꯨ ꯑꯩ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯄꯩꯁꯥ ꯇꯥꯟꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯥꯒꯠꯂꯛꯏꯕ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯍꯤꯡꯒꯣꯜ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯂꯣꯏꯅꯃꯛ ꯇꯥꯕꯗꯣ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯑꯆꯧꯕ ꯄꯣꯠꯂꯨꯝꯅꯦꯕ ꯑꯩꯅ ꯊꯥꯡꯉꯒ ꯆꯠꯂꯤꯁꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯁꯣꯁꯥꯏꯇꯤꯒꯤ ꯊꯥꯡꯖꯜꯂꯨꯕꯩ ꯋꯥꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯀꯦꯁꯄꯨꯗꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯑꯩ ꯂꯥꯛꯄꯁꯦ ꯀꯌꯥ ꯄꯥꯏꯕ ꯉꯝꯗꯦ ꯑꯩꯒꯤꯗꯤ ꯖꯁ ꯍꯣꯏ ꯀꯦꯁ ꯄꯥꯏꯕꯁꯦ ꯑꯩꯗꯤ ꯑꯆꯨꯝꯕꯗ ꯑꯗꯨꯝ ꯄꯥꯏꯔ ꯂꯥꯛꯏꯀꯣ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯁꯦ ꯄꯤꯛ ꯊꯟꯕ ꯅꯣꯡꯃꯗ ꯂꯥꯛꯄꯁꯨ ꯂꯦꯞꯇꯦꯕ ꯂꯦꯞꯇꯕꯁꯦ ꯑꯩꯅ ꯍꯥꯏꯌꯦ ꯑꯩ ꯑꯗꯨꯝ ꯇꯥꯟꯊꯣꯛꯑꯦꯕ ꯑꯩ ꯄꯥꯏꯔꯔꯣꯏ ꯑꯩ ꯇꯧꯔꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯑꯩꯒꯤ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯅꯀꯣ ꯄꯥꯕꯨ ꯍꯤꯗꯥꯛ ꯊꯛꯆꯜꯂꯕ ꯑꯗꯨꯅꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩꯒꯤꯗꯤ ꯈꯤꯇꯪ ꯑꯩꯒꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯤꯅꯤꯀꯣ ꯁꯨꯁꯥꯏꯠ ꯇꯧꯅꯤꯡꯕꯁꯦ ꯑꯃꯨꯛ ꯐꯥꯎꯕꯅꯦꯕ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯌꯦꯡꯕꯤꯔꯒꯗꯤ ꯅꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯒꯗꯤ ꯅꯃꯥꯟꯅꯕꯤꯗ ꯂꯤꯊꯣꯛꯑꯣ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯗꯣ ꯅꯝꯊꯣꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯇ꯭ꯔꯒꯁꯨꯀꯣ ꯅꯃꯥꯟꯅꯕꯗ ꯂꯤꯊꯣꯛꯑꯣꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯂꯤꯐꯝ ꯂꯩꯇꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯤꯐꯝ ꯂꯩꯇꯦꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯃ ꯂꯩꯌꯦꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯑꯩꯒꯤ ꯋꯥꯏꯁꯅ ꯄꯥꯔꯁꯅꯦꯜ ꯑꯣꯏꯅ ꯂꯤꯔꯒ ꯃꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯕꯗꯣ ꯑꯩ ꯄꯥꯝꯗꯦꯕ ꯑꯗꯨꯅ
Thamoi the Pumbagaleba, Awabasina, Hydocadabane, Aduga, Kitang is Chase Pabaneba, I Kitang Noida Hydoka, Kitang with the Enga Pungalaga, you want to get away. And now it in the Paisagi Mate, Paisana the Piri, Paisama, Ting Pang again, and Minga, and the Pirama, my chuming at the Miram de Maruwalo. Aduga, Nang Mizi, Mating Sumpang, Mating Pang is neighbor. LEINA river, Penai river, Muebese, Penai, Supen Penai, Marumarup the boiro, Matautina, but the boiro, Marupang the boiro. And Nanki sick is a Selaganagi canal, again, could take Matam the Agi my panat and the later baneva. Yanning Mamma Maza, Agi my pie, it's in now not an it's now the whole crowd, Canotona Gregua, take the Selagadi Agi, Imai Pasiqua, do that. I the same I also realized the way, but I didn't hang gay, Nundang that. Chatana Kotana, the Gimigi, Mamma Todana, who are down pregnant way, Guy Paratare, up the hospital, the Tinduga has a Sakai neighbor, Akainotana, Todara, Mazi, Rims, a couple of neighbor, I don't mean that it's to be say, TUNA Paya, but I guess I net never coop up never. Same than the set of you. Who are they say? Is he the Mating Bang picking up the last picking up? Barotero, they chat Pangama, Baggy THOUDOK said. I get THOUDOK that they were a couple of THOUDOK. Madam the Akopab, the Ayaba Pina, I chat Lidia. A double, HOUJIK tea, I the Pada setting, but so I get Pabung the Yada Badida, I chat trip. I chat trip, come here. My Aida, chat Tabasa, they came to the Bay later day, Akopab the Yada Badim. Happy. Masadi the Lushida Pada, Hurra Lugera Pada, Pata Buigera, Oak the Buigera, Lapsat Night the Buigera, George the Nawoyuba, Machadeba. Machab the sorting way, but pretty with the neighbors. I do that. Just our boy, but talk about it. Aida Kalisida, Isaiah Patraba, Aida Maraboraga. He passes by the holy day, having you walk out. I said, Malak, I the Maraboraga. Copapu to see you, Helico. I be WAKHAL on the Basila. Other than I wait. Any case, some of the Hanadi, some numbers must not take an anna, take what in a case in the interfere away. I say interfere away. A Bunagi case or to Tobata, a Bunagi case or the Pabung on the pipe case or to Yanning day. I know never interfere away. Every Mapama, Mana, me, Amana, XYZ, Amana, divorce you or Kaina, you or Peshan, Sagi or Atopa party, Amana, XYZ, Amana, any pipe case, I interfere away. Interfere with the Aimangarena, interfere away was late. Just I WAKHAL Maleva. I am some the khalle by Mizema. Yam tea some the khalle by it. And I say, I get quite in the number and I get quite a number. No see call over me. I get quite in the number, Mina, I get quite a number. I was saying, I'm Jumbo from them. I want the 12 one to say. And I know the khalle say, Subana comes your own just. I know society only by WAKHAL was there, my luck Haganda. I get the Magda Kanam late go the color by Mikupta, I said society only by name. Dan, I do WAKHAL Kanbadon, do hide door, do folk door, or do a tabaka mushroom come there, walk that over, do a crapper by neighbor. I do I get it, I get it. I say, this is the emotion way by Gatra, Imani, Pasulate Taba, Imani, Mapasulate Taba, Imana, Babagi, Mapasulate Taba, like Tabagi, Awabagi, then Anabagi, the cancer, Komazu cancer, Narabadi, cancer, Karigragi, what is this? Because the Tabak, I'm told, I do the executive emotion way. I should call it, I did the same Mating Bang, Imani, Bigi, Mamana, Bagi, Aina, Peshazu, Balishing Mangapira, man, Lishing Mangapira, Maga. Idalang Talopalising trying to get a Birami in a Puna, Lishing Mangana, Toto Hidaki, Lishing trying to in a Hadia Toto Pachan, Kaki, Awapa, and Low, do a listing trying to in a pharmacist, Kiki Hidak, in a Mating Pangame. I do I do you the Halabaganda, oh, I get the Ipanari, go have a say. I get the Ipanari go, I get the ho, yes, to me. I get the Iman, I Imani, the hungover, I give friends, circle lady, I give him hungover, it's sent to visit my togedo. I get my labor, Imani, begin who had the edges of Sabado. I don't know your own neighbor. The man that begin the man behind you. That's about
이마니비기 마윰다가세 그냥 타방강 수다나 코다나 꼴링루강 팽다나 코다나 정공와이 찌자이비다나 밸류세 ꯑꯩꯈꯣꯏ ꯑꯩꯁꯦ ꯁꯞ ꯇꯧꯋꯦꯕ ꯁꯤꯁꯦ ꯑꯗꯣ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯑꯩꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯦꯕ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯀꯣꯜꯂꯤꯡ ꯂꯨꯀꯥ ꯐꯦꯡꯕꯤꯕ ꯈꯣꯠꯄꯤꯕ ꯐꯤꯁꯨ ꯐꯤꯁꯥꯝ ꯇꯧꯕꯤꯕ ꯋꯥꯏ ꯁꯤꯠꯄꯤꯕ ꯏꯃꯨꯡ ꯂꯣꯏꯁꯤꯟꯕꯤꯕ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯧꯔꯨꯕ ꯁꯣꯏ ꯆꯠꯂꯨꯕ ꯃꯤꯒꯤꯗꯤ ꯑꯗꯨꯝ ꯑꯩꯅ ꯃꯇꯦꯡ ꯑꯃ ꯄꯩꯁꯥ ꯅꯨꯡꯁꯥ ꯋꯥꯠꯂꯦ ꯑꯃ ꯋꯥꯠꯂꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯁꯠ ꯑꯗꯨꯝ ꯇꯧꯕꯤꯌꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯤꯁꯦ ꯁꯝꯇꯥꯏꯝꯁ ꯂꯩꯔꯛꯄ ꯌꯥꯎꯋꯦ ꯂꯩꯔꯛꯇꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯂꯩꯗꯤ ꯂꯩꯒꯅꯤ ꯀꯩꯗꯧꯕꯤ ꯂꯩꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯂꯩꯔꯛꯀꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯍꯥꯏꯗ꯭ꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦꯀꯣ ꯑꯩꯁꯦ ꯍꯥꯏꯗ꯭ꯔꯦꯕꯀꯣ ꯃꯦ ꯍꯥꯏꯔꯣꯏꯒꯦꯁꯨ ꯈꯜꯂꯦ ꯋꯥꯈꯜꯁꯦ ꯄꯪꯄꯤꯗ ꯄꯤꯁꯜꯂꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯑꯩ ꯂꯥꯏꯐꯁꯨ ꯊꯥꯅꯤꯡꯕ ꯄꯣꯛꯇꯦꯕꯀꯣ ꯑꯗꯨꯒ ꯃꯤꯅ ꯋꯥꯏꯒꯦ ꯍꯥꯏꯕꯗꯨꯗꯤꯀꯣ ꯑꯩ ꯇꯣꯛꯅꯤꯡꯉꯦꯕ ꯑꯩꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚ ꯑꯩꯒꯤ ꯏꯃꯨꯡꯗ ꯈꯪꯒꯅꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯕꯦꯁ ꯐ꯭ꯔꯦꯟꯗ ꯈꯪꯒꯅꯦꯕ ꯌꯥꯝ ꯊꯤꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯦꯕ ꯑꯩꯁꯦ ꯊꯕꯛ ꯁꯨꯔꯕ ꯆꯠꯂꯝꯃꯦ ꯑꯗꯨ ꯑꯩꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯦꯕ ꯑꯗ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯊꯕꯛ ꯂꯨꯈꯥꯛ ꯀꯩꯀꯩ ꯁꯦꯡꯖꯜꯂꯤꯉꯩꯗꯒ ꯃꯤꯅ ꯊꯤꯟ ꯁꯤꯠꯆꯜꯂꯝꯕꯗꯣ ꯑꯩ ꯈꯨꯠꯇ ꯑꯗꯨꯒꯨꯝꯕ ꯑꯗꯨꯐꯥꯎꯕ ꯑꯩ ꯈꯥꯡꯉꯛꯑꯦꯕ ꯑꯩ ꯑꯗꯨꯐꯥꯎ ꯈꯥꯡꯉꯛꯑꯦꯕꯀꯣ ꯑꯩꯁꯦ ꯌꯥꯝ ꯊꯤ ꯈꯥꯡꯉꯛꯑꯦꯕ ꯑꯩꯁꯦ ꯗꯦꯠ ꯑꯩꯅ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯆꯠꯄꯁꯦ ꯄꯨꯡ 10ꯐꯥꯎꯅꯦꯕ ꯌꯥꯝ ꯊꯤ ꯋꯥꯔꯛꯑꯦꯕ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯍꯩ ꯌꯣꯟꯕ ꯆꯠꯂꯝꯃꯦ ꯑꯩ ꯄꯩꯁꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯋꯥꯅ ꯇꯥꯜꯂꯦꯕ ꯑꯗꯨꯗ ꯑꯩ ꯀꯦꯕ ꯃꯧꯕ ꯗꯦꯟ ꯐꯦꯁꯟ ꯁ꯭ꯇꯥꯏꯜ ꯑꯥꯔꯠꯁ ꯀꯥꯁꯦ ꯑꯩꯅ ꯑꯃꯨꯛ ꯊꯥꯗꯣꯔꯛꯑꯦꯕ ꯊꯥꯗꯣꯛꯇ ꯌꯥꯗꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯃꯔꯣꯝꯗ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯑꯦꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯨꯝꯁꯤꯗ ꯑꯞꯒ꯭ꯔꯦꯗ ꯂꯥꯛꯄ ꯁꯤ ꯇꯥꯏꯜ ꯁꯥꯔꯛꯄ ꯁꯤ ꯀꯥ ꯂꯣꯏꯁꯤꯜꯂꯛꯄ ꯕꯥꯠꯔꯨꯝ ꯂꯣꯏꯁꯤꯜꯂꯛꯄ ꯗꯦꯟ ꯑꯩ ꯗꯨꯀꯥꯟ ꯑꯃ ꯐꯝꯖꯔꯛꯄ ꯗꯦꯟ ꯑꯩꯒꯤ ꯁꯪꯒꯣꯏ ꯂꯣꯏꯁꯤꯜꯂꯛꯄ ꯐꯥꯁ ꯐ꯭ꯂꯣꯔ ꯂꯣꯏꯁꯤꯜꯂꯛꯄ ꯍꯤꯡꯒꯣꯜ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩꯀꯣ ꯑꯃꯔꯣꯝꯗ ꯑꯗꯨꯗꯒꯤ ꯑꯩꯅ ꯋꯥꯈꯜꯁꯤꯗ ꯁꯤꯒꯤ ꯑꯣꯏꯔꯣ ꯆꯥꯅ ꯊꯛꯅꯕ ꯑꯣꯏꯔꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩ ꯄꯨꯒꯦ ꯉꯝꯅꯕ ꯄꯨꯒꯦ ꯍꯥꯏꯕꯒꯤ ꯑꯩ ꯋꯥꯈꯜ ꯑꯃ ꯂꯩꯖꯕꯁꯦ ꯑꯩ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯃꯤꯒꯤ ꯄꯩꯁꯥꯁꯨ ꯇꯣꯜꯂꯦ ꯇꯣꯟꯗꯕ ꯅꯠꯇꯦ ꯀꯩꯗꯧꯕꯤ ꯇꯣꯜꯂꯣꯏꯗꯣꯏꯅꯣ ꯕꯤꯖꯤꯅꯦꯁ ꯑꯃ ꯆꯥꯎꯅ ꯇꯧꯔꯗꯤ ꯇꯣꯟꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦꯀꯣ ꯅꯈꯣꯏꯗ ꯉꯁꯤꯁꯦ ꯃꯌꯥꯝꯅꯗꯤ ꯏꯆꯟꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯅ uramba ꯌꯥꯏꯀꯣ ꯎꯕꯤꯒꯅꯨ ꯃꯅꯨꯡꯗꯁꯨ ꯃꯥꯒꯤ ꯆꯦꯞꯇꯔ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯑꯩꯅ ꯉꯁꯤ ꯍꯥꯏꯅꯤꯡꯕꯁꯦ ꯊꯧꯅꯥ ꯍꯟꯒꯅꯨ ꯀꯣ ꯁꯨꯁꯥꯏꯠ ꯇꯧꯅꯤꯡꯕ ꯋꯥꯈꯜ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯗꯣꯛꯎ ꯅꯃꯥꯟꯅꯕꯤ ꯑꯃꯗ ꯁꯝꯇꯥꯏꯝꯁ ꯑꯩꯉꯣꯟꯗꯁꯨ ꯀꯣꯜ ꯇꯧꯔꯛꯎꯀꯣ ꯑꯩ ꯏꯆꯟꯊꯣꯏꯕꯤ ꯆꯤꯆꯦ ꯏꯆꯟꯊꯣꯏꯕꯤ ꯑꯩ ꯁꯨꯁꯥꯏꯠ ꯌꯥꯝ ꯇꯧꯅꯤꯡꯉꯦ ꯄ꯭ꯂꯤꯖ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯤꯔꯛꯎ ꯑꯩꯒꯤ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯑꯩ ꯍꯦꯜꯞ ꯇꯧꯖꯒꯦ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯆꯦꯛꯇ ꯁꯦꯠꯁꯤꯜꯂꯒ ꯅꯪꯒꯤ ꯑꯍꯜ ꯂꯃꯟ ꯅꯠꯇꯅ ꯂꯩꯇꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯪꯅꯕꯗꯨꯅ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯡꯅꯕ ꯑꯣꯏꯕꯅꯤ ꯐꯤꯔꯥꯟ ꯃꯃꯥꯏ ꯆꯨꯝꯂꯤꯉꯩꯗ ꯃꯤꯔꯝꯂꯦꯟꯗ ꯃꯔꯨꯞ ꯋꯥꯠꯂꯣꯏꯀꯣ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯤꯉꯩꯀꯣ ꯎꯕꯤꯔꯣꯏ ꯅꯪꯅ ꯍꯦꯛ ꯋꯥꯟꯁ ꯐꯔꯛꯇꯕ ꯊꯕꯛ ꯇꯧꯕꯗ ꯃꯌꯥꯝꯅ ꯃꯤꯁꯧ ꯆꯪꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯤꯌꯨ ꯗꯦꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯔꯛꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯂꯤ ꯁꯤꯗ ꯃꯅꯤꯄꯨꯔꯤ ꯏꯃꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯑꯁꯦꯡꯕ ꯏꯃꯥ ꯄꯥꯝꯃꯦ ꯑꯩ ꯇꯁꯦꯡꯅ ꯑꯁꯦꯡꯕ ꯏꯃꯥ ꯄꯥꯝꯃꯦꯀꯣ ꯑꯁꯦꯡꯕ ꯏꯃꯥꯁꯦ ꯃꯈꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦꯀꯣ ꯍꯧꯖꯤꯛꯁꯦ ꯏꯃꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯐꯩ ꯍꯥꯏꯕ ꯌꯥꯔꯣꯏ ꯂꯣꯏꯅꯃꯛ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯂꯣꯏꯅꯃꯛꯁꯨ ꯂꯨꯁꯜꯂꯛꯄ ꯃꯅꯤꯄꯨꯔꯁꯨ ꯑꯣꯏꯔꯤ ꯑꯩꯈꯣꯏꯁꯤ ꯄꯪꯇꯥꯎ ꯋꯥꯅꯤ ꯌꯦꯡꯉꯣ ꯑꯋꯥꯕ ꯃꯤꯅ ꯈꯨꯟ ꯉꯥꯛꯄꯁꯨ ꯑꯋꯥꯕ ꯃꯤꯅ ꯑꯗꯨꯝ ꯄꯪꯉꯥꯛꯇ ꯉꯥꯛꯄ ꯑꯋꯥꯕ ꯃꯤꯅ ꯑꯩ ꯁꯤ ꯎꯏꯌꯦꯕ ꯑꯩ ꯎꯗꯕ ꯅꯠꯇꯦ ꯑꯩ ꯎꯏꯌꯦꯕ ꯑꯩꯅ ꯑꯗꯨꯝ ꯄꯣꯠ ꯌꯣꯜꯂꯒꯁꯨ ꯑꯃ ꯌꯣꯜꯂꯒꯁꯨ ꯀꯣ ꯑꯩ ꯂꯣꯏꯅꯃꯛ ꯈꯜꯂꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯏꯇꯥꯎ ꯇꯥꯎꯔꯒ ꯄꯪꯂꯩꯗ ꯂꯩꯔꯤꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯔꯥꯏꯕꯛꯇꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯛꯀꯅꯤ ꯑꯩ ꯁꯤ ꯑꯃ ꯍꯥꯏꯔꯛꯀꯦ ꯃꯅꯤꯄꯨꯔꯒꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯅ ꯁꯣꯛꯆꯜꯂꯛꯀꯅꯤꯀꯣ ꯍꯦꯟꯅ ꯁꯣꯛꯆꯜꯂꯛꯀꯅꯤ ꯚꯤꯛꯇꯤꯝ ꯋꯥꯏꯁ ꯑꯣꯏꯔꯕ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤ ꯀꯌꯥ ꯑꯃ ꯀꯪꯉꯥꯎꯅꯔꯒ ꯂꯩꯔꯤ ꯑꯗꯒꯤ ꯕ꯭ꯔꯣꯀꯟ ꯐꯦꯃꯤꯂꯤ ꯑꯃ ꯀꯪꯉꯥꯎꯅꯔꯒ ꯂꯩꯔꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯔꯤꯌꯦꯜ ꯄꯦꯔꯦꯟꯁꯤꯅ ꯕ꯭ꯔꯣꯀꯟ ꯑꯣꯏꯔꯒ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅꯀꯣ ꯍꯥꯏꯕꯗꯤ ꯗꯤꯚꯣꯔꯁꯅ ꯋꯥꯏ ꯆꯥꯏꯔꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯕ꯭ꯔꯣꯀꯟ ꯐꯦꯃꯤꯂꯤꯒꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯈꯪꯖꯕ ꯐꯤꯜ ꯑꯩ ꯍꯥꯏꯖꯔꯝꯒꯦ ꯖꯁ ꯊꯧꯅꯥ ꯐꯧ ꯍꯣꯠꯅꯕ ꯀꯜꯂꯨ ꯏꯁꯥ ꯆꯥꯒꯅꯨ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯅ ꯇꯂꯞ ꯆꯥꯒꯅꯨ ꯀ꯭ꯋꯥ ꯆꯥꯒꯅꯨꯀꯣ
Nisa haibase chaganu churup thakanu ka hen bani sa chaganu pijen pija ko haibadi yari ke koi section si aduda thouna hanganu haibase haige aduga ai ima duna atopa nupa da mayu pan kare ai ipa duna atopa nupi lausale aduna broken chakanu da khoi kwa ai ipa leitre da broken chakanu ai zimi da swana phura be saira be ai ima ipa du smai phura be ai je phura be haiduna broken chakanu su chakanu life city last na khangada base ai hoji khali kai kauni ithanda lakpa punsi ni ithanda hanki gane na khale ai goi ba journey sida ai bu nushi bi ba ai bu lobi ge khanba ai gi damak te lepi ge khanba no pa ishona tamba ba lakchani just adumai na khale ko hoji adu ithanda lakpa punsi ni ithanda hanki gada bani adu duna karada su yetaba karada su kai daba but nagi thabu dara na puraga popi rabi ba nagi iba gi de seba di de tau hai base ai haike na ko ya brigela ka de ai brigela ima do hijara badi ko ina du ima do thabak to wa da to hala di ai sida digai to ri ima chakla bi da ima du da cancer du kada da ba do ba cha khoi gi da ahi da hogala ga chak thong bi ra be ada yuji ke kali ima do dara leina ba zu ba dara ba ga su ai da pa da seba to ga de da khalle ko matam du da di ima cancer da ai do ꯑꯩꯈꯣꯏꯅ ꯗꯤꯒꯥꯏ ꯇꯧꯔꯒ ꯏꯃꯥꯗꯨꯅ ꯆꯥꯛ ꯊꯣꯡꯉꯒ ꯄꯤꯖꯔꯛꯈꯤꯕꯒꯤ ꯃꯣꯃꯦꯟ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯗ ꯏꯃꯥꯗ ꯃꯆꯤꯟ ꯈꯨꯝꯒꯅꯨ ꯀꯣ ꯑꯗꯨꯗꯒꯤ ꯏꯄꯥꯗ ꯃꯆꯤꯟ ꯐꯅ ꯈꯨꯝꯃꯕ ꯏꯃꯥ ꯏꯄꯥꯁꯦ ꯈꯟꯅꯒꯅꯤ ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯀꯩꯅꯣ ꯋꯦꯗꯣ ꯀꯩꯗꯧꯕ ꯂꯥꯜꯂꯦꯅ ꯆꯪꯖꯧ ꯕꯥꯕꯨꯡ ꯁꯥꯎꯅꯣ ꯏꯃꯥ ꯁꯥꯎꯅꯣ ꯍꯥꯏꯌꯨ ꯊꯦꯝꯃꯨꯀꯣ ꯊꯦꯝꯃꯨ ꯑꯍꯜ ꯂꯃꯟ ꯊꯦꯝꯃꯨ ꯐꯅ ꯉꯥꯡꯊꯣꯛꯈꯤꯕ ꯂꯩꯔꯒꯁꯨ ꯊꯦꯝꯃꯨꯀꯣ ꯑꯗꯨ ꯃꯈꯣꯏꯁꯦ ꯑꯗꯨꯅ ima ipa ningo hai basa hai ke hauji kallaga leiba ima sing ipa sing no ima ipa seba to mau na khoi su bade ba ku le bak seba to kwa adu da ima ipa de hen ba lei ta ba hai basa ai hai roke ar ke se dum ki thouna se ai da da te ai pabung da pi ba ni adu ai hauji ti thouna ya halle kai ki haraka da ko pabung sonjalak ba ko pabung da salak ba ko pabung ai aya ba ta pirak ta ba di ai thouna ya halli so duda ibado ipalu da tau hai base haram ke ai do da trauma leiba wakhadu wai ta ba ya phau gani ai rk se tibi tu ti ki wakhadu wai te hi kudik tu te waro ba da pik thalli duai ta ba su pik thalli sauning ba da su pik thalli pik than ba ba ya se ai du ya de ko ai hi gi se ai ba ai ahal ko pabung gi da ba leini ko ai gi da ba ta haida wakhase khalla gas ai dobagi wangda tawtaba yade dobagi sintha pangdaba yade dobagi bi gi mating pangba yungi mating pangsanba ai isa phanaba honaba haibase si khwa kakta focus tawraga ai je higi ba kwa do aduna maya live lo shalage aduna yamti nungaitha phana leragasu nok thoke khalak ba du su ko pabung se asalak marina ngamde amaz ahi khudingi ki bado phawe ani mi amala ga ju kanano ai jo ko pabung se ani mi amala ga ju ko kanano pangki de ki bado adu oide ko pabung se phobia oidu ra ma se trauma oidu ne ba ma thoki ba thodok de pangki de ki de ba ma se mi amani cham na asapo mayom dukan da pusala ju kaino adumai tawe aduduna matung next time dadi ko kanagumba na aibu nuwai taba leragasu phone da hana wai fazana sanasi fazana unasi fazana teknasi ko adubu ahal lamada smaina trauma piba tension to bato tobiganu hai basisu ai apel oi jage ma ai monda khakte wana tabada manipur pumba gi apel to jage kanagumba personal ma macha masuda nuwai taba leiba taragasu fazana phone da irenjana wai sanaba jamthokpa sia mathautai adu natabida halaman su yam leibanina adugi tamakta elder respect to adugi tamakta khanaraga punamak sumaina trauma pi du surukpadi ko adumaina lemak manipur ngasi su ngarang su pau nuaite adu tawramega adu sro singi maje nupi machi manau nupi mari khakta leijaba ta jiba pa adu bapa do sro singa phui masa khangdaba singna kaigino ni khangdaba adu phana bapa du na lalamba taraga su machagi mamangda ai ipa du bu put chinga ga puthok ba hai base
karamba machana yeng mangamgani masim nang khangbiyo ibung ipo asik puning puning magchingjin jage fana mapado fataba leirabagasu huraba oirabagasu oktaba oirabagasu ahi nugaida laga machagi mamangda mapabu suro singga puthokpado kanamtana yengba boy nakhoi ima ipada amamada thosu yengba boy so duna dugbasu thoudoksu dum tai ko nugaite kai bu tori kaptana laudana khongdana boy aigona complain torokpada tana aidani kai toga budi ana aikoina manipur se aina warakini haiba jate ke mate akoina elder respect haiba ma ko ahalaman haiba ma ko khoi singje hojikanje pura khogi morality se am down chat pai tare ko aduna wa khanjabai wani khoi ma jai warak to ma len sum expect future sum khanjaba wani warak tabasu oyu haibadi phagalakwasu oyu haiba sai haijage adubu maitei haba maitei khunai maitei phurup sidi ko du buya da ju dum hairabidana ana koi buda lang thengna mina se haba sai haijaroge aduga maroina nupi oiba sing thouna phau noi thouna han ganu ngasi chu nupi ani phone tawre kappaga ko ai kai tu ai di kai tongam ne ai tu e case na adi amaroiba yam serious oiba case ne aina recommend to bi ba na to ga suggest to bi ba adamaina ga pai bi ba amani natana ai di pai je ko ta to family issues me am to yosi mawoi bi kaya ma kap khangi le sabi bi kaya ma kap tana khangi adagi mayam ama kap khangi ba adugum la fruit amani haba se ba ite fruit amani haba se koi matam su pada ningsing si aduna hoji su ngam khai ga ko su ngak bana dum ngak ba awaba na dum waba adagi irang aibidi adum same sa khangna na dum panglei na dum bai thokpa ko adu nga tani adu isu sometimes khalle aisu adum agi chabam thopa dum cha lab thabam thopa tharaga business tabam thopa toraga natraga mapalam dai je leigraga koi ba chatlaga adum santi oiga jaina so ai khalli ko ana wakhal je khalle ana thank you ma'am ai ba pen da ba khara ai phongdok charamani ko pabu su yam tuna na ba phaba oirasadu ko tuna mama mapa di henbam ta leitabani ana machagi damakta mama mapa na siba ki dabagu macha sinasu mama mapa gi damakta siba ki dabani haiba su laiwa ma leibani ahalamangi madunala I mari di hena kan masu leite ana I masen ori bai khoi punamak kanna bagi damak tai khoi hona minasi haba se haizeroge maroi na nga sigi live se ai thouna se ai nate ko pabung na pi bani haije ge to bani ko duna ai ngasi ya wakhal sondai ko pabung na salak paina aina khalle o ko pabung siga leikita ba soidana si na thokhadi ai kanaga hingongni hengsa ai dum khal dubu ai hindi ko ui aduki feeling da ai hauji dum khanjalu bada awaba oiba ko ana wakala war ai ge baleba ko papu da du shukuda ai da bada fai ai shopa adu shokpudi shoktu shokpudi ai shokpada phaba lei ena khalle ana hojise emotional boy ko ai emotional boy ai kanam da wai shada dikte ai kanam da ai hoji kuire message thada da ba ai message thada da ba call wai shada da ba ko kuire ai sa thokta ba ko ana amuksu kai kana wai shada pamte kana message thada ba su pamte duna ai abu chachaba ka we ju khopa bo je basa pha ba basa da da ba ai dukai ba pot thamdra bane pot hang bane hoje business ka le daw cha ai baya de di wo cha koi pot sile pesa ya tara bane kala di ai de ju khai ai baya da khagi de good cha khak to bane wa ba de hele ko wa ba de hele it's okay and take profit khara duna ai
ai lik ama bandan handokchaba ngame anisubada ai sangoi semjanba ngame hingol khara semjanba ngame aduga khara khajanba khara ngame ai profit na ataina tab ai ngamdre. Thank you Maym, love you Maym. Aduga Maym hojise aise kai kai phauri ge haba tade aina ja hagi bado ayam isolate oi hingninge society de ge ayam isolate oi hingninge ai kanam ta wai sana pam de kanam ta su ai una pam de kanam pam de ai pam de hai tare hojike oi na ai matam tu lei yu yang kangzale ai mina do da me hojikti ko ai kanam to thajade ai kanam to thajade ko hojise ai thajaba se pra mange ai khwai digi naknaba ai khwai digi yam khanjaba ai family ne khanjaba na ko ai yeknaba oirabado ana secret haidokano nangi akibasu haidokano secret su haidokano nangi business na oiro secret haidokano nangi chatpa ngam khai oiro secret haidokano everything be secret thambako secret haidokano nangi whatever nangi whatever nangi except nangi ibai pa na tana ko nangi ibai pa na tana nangi secret haidokano ko aduna secret haidokpigano please ai secret nagi aroba haidokano nangna toba thaba haidokano secret haidokano except nagi mama papa na tana nagi mama ga baba ga na tana nang tana nagi aroba wai su thap thokano aroba wai su haidokano everything close I get experience ni ko ba aduna nangbu nusiba di saga nagi yekna balakani nangbu nusiba saraga nagi yekna bagi CID oiba information loba lakani chindana nagi nugaitaba awaba saraga thamoidana nokpa bisu lakani kalak penaba su lakani chindani o nugaite da haiba duga thamoidana harauba nagi manakna na yet oida su soidana laigani ana haidokano so haidokano nagi wara su haidokano leitaba su haidokano nagi nugaiba bikum su haidokano secret oyo nagi thamoida agi family gumba de haba khatkano thamkano mase moyumse gi second home ti kai khanjaba lera adu su tokano expect tokano kanapta da nang ya pida ko nagi yekna ba chaba ora kana ba se ya iramke duda RK sa tibuzi ai kanap thajadre kanap thajade hoje kai romdi ai roji laise nagi na ba bi best friend da ai second of the ai second family di ai second sister di ka khan ba do just ignore to ko siara gai tension jagi ko be kanap te expect to ko do ai doji dukan pa be ai kada wa suwana ai hodare ai pisa page ai wore ko ada pesa kada talu disa gadu DPOPC ko disa gadu yu pan ba batabda ne budu shibiba do koi do ko pang na se thabiroi da ba da pa ba biroi da ba da pa biroi da ba do pa da yu pa da hono ne mu thamoi se da du shibiba do pa da yu pa da bu hono ga da bani duga yu pa di ga da nang na sa ge hingba ga bai ko nang na sa ge pesa tan bai hard working lo mak lai ra ga ne yu pa lo hai ba se hai ge khaida da sur ko di yu pa ga do domestic balance phang ga da ba du pa da di lu hong ga do ku do hu ka do hai ba se ai hai ra ge na khoi da
ꯅꯛꯅꯕ ꯃꯤ ꯅꯪꯅꯗꯤ ꯑꯔꯣꯟꯕꯗꯣ ꯍꯥꯏꯗꯣꯛꯑꯒ ꯅꯪꯒꯤ ꯑꯔꯣꯟꯕ ꯀꯌꯥꯗꯨꯅ ꯅꯪꯒꯤ ꯂꯨꯞꯍꯣꯜ ꯑꯣꯏꯔꯛꯄꯗꯣ ꯑꯩꯒꯤ ꯋꯤꯛꯅꯦꯁ ꯑꯣꯏꯔꯛꯄꯗꯣ ꯑꯩꯒꯤ ꯋꯤꯛꯅꯦꯁ ꯑꯩꯒꯤ ꯊꯥꯎꯖꯟꯁ ꯑꯣꯐ ꯑꯩꯒꯤ ꯂꯨꯞꯍꯣꯜ ꯂꯩꯈ꯭ꯔꯦ ꯊꯥꯎꯖꯟꯁ ꯑꯣꯐ ꯑꯩꯒꯤ ꯋꯤꯛꯅꯦꯁ ꯂꯩꯒꯦꯀꯣ ꯄꯨꯝꯅꯃꯛ ꯑꯩ ꯂꯔꯟꯅꯦꯅ ꯈꯜꯂꯒ ꯑꯩ ꯈꯥꯡꯉꯤ ꯁꯣ ꯑꯩ ꯊꯣꯛꯍꯟꯅꯤꯡꯗꯦ ꯀꯅꯥꯝꯇꯗ ꯑꯩ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯅꯤꯡꯉꯣꯜꯀꯣ ꯃꯩꯇꯩ ꯂꯩꯁꯥꯕꯤ ꯃꯃꯧ ꯑꯣꯏꯕꯤ ꯀꯌꯥꯁꯦ ꯀꯩꯅꯣꯃ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯂꯣꯏꯅ ꯋꯥꯈꯜꯁꯦ ꯗꯥꯎꯟ ꯆꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯗꯤꯄ꯭ꯔꯦꯁ ꯆꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯇꯤꯃꯤꯠ ꯑꯣꯏꯔꯒ ꯊꯧꯅꯥꯁꯦ ꯂꯣꯏ ꯃꯥꯡꯉꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯊꯧꯅꯥ ꯍꯟꯒꯅꯨ ꯍꯥꯏꯕꯁꯦ ꯍꯥꯏꯒꯦ ꯅꯣꯏꯅ ꯋꯥꯟꯁ ꯊꯧꯅꯥꯁꯦ ꯀꯃꯥꯏꯅ ꯑꯩ ꯀꯃꯥꯏꯅ ꯐꯒꯠꯂꯛꯀꯦꯁꯦ ꯍꯥꯏꯔꯛꯀꯦꯕ ꯅꯣꯡꯃꯒꯤꯅꯦ ꯇꯨꯝꯍꯦꯛ ꯍꯧꯒꯠꯄꯒ ꯑꯩ ꯇꯨꯝꯍꯦꯛ ꯍꯧꯒꯠꯄ ꯀꯩ ꯇꯧꯅꯤ ꯔꯨꯇꯤꯟꯁꯦ ꯈꯟꯗꯣꯛꯑꯕ ꯑꯩ ꯇꯨꯝꯍꯦꯛ ꯍꯧꯒꯠꯄꯒꯅꯦ ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯅꯦ ꯑꯗꯨꯝ ꯊꯕꯛꯁꯦ ꯑꯗꯨꯝ ꯆꯤꯜꯍꯜꯂꯣꯕ ꯑꯩ ꯆꯥꯛ ꯇꯩꯕ ꯑꯩ ꯄꯩꯁꯥ ꯇꯥꯟꯕ ꯑꯩ ꯃꯃꯥ ꯕꯕꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯅꯪ ꯑꯇꯩ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯪ ꯃꯃꯥ ꯕꯕꯥ ꯁꯦꯕꯥ ꯇꯧꯕ ꯅꯪ ꯃꯃꯥ ꯕꯕꯥ ꯀꯝꯗꯧꯅ ꯅꯨꯡꯉꯥꯏꯍꯟꯁꯤꯒꯦ ꯀꯝꯗꯧꯅ ꯁꯦꯕꯥ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯐꯣꯀꯁ ꯇꯧ ꯃꯗꯨꯗꯒꯤ ꯅꯪ ꯀꯌꯥꯃꯨꯛ ꯌꯥꯝꯅ